ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯩꯃ ꯁꯤꯖꯒꯤ ꯑꯊꯧꯕ ꯂꯥꯟꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯤꯖꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯣꯡꯂꯩꯕꯥꯛ ꯍꯥꯏꯅ ꯈꯪꯅꯕ ꯂꯝꯗꯝ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯣꯡꯂꯩꯕꯥꯛ ꯀꯧꯕ ꯂꯝꯗꯝ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯂꯝꯗꯝ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯡꯁꯤꯕꯇꯅ ꯄꯤꯛ ꯊꯟꯕ, ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯕ, ꯃꯤꯇ꯭ꯔꯪ ꯑꯃꯗꯤ ꯃꯍꯩꯒꯤ ꯑꯣꯏꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯀꯌꯥꯁꯨ ꯊꯣꯛꯄ ꯂꯝꯗꯝ ꯑꯃꯈꯛꯅꯤ ꯅꯣꯡꯂꯩꯕꯥꯛ ꯀꯧꯕ ꯂꯝꯗꯝ ꯑꯁꯤ꯫ ꯅꯣꯡꯂꯩꯕꯥꯛ ꯂꯝꯗꯝ ꯑꯁꯤꯕꯨ ꯉꯥꯛꯇꯨꯅ ꯃꯍꯥꯔꯥꯅꯤ ꯑꯃꯈꯛ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜꯁꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ, ꯆꯪꯈꯣꯟꯕꯤ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ, ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ, ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯃꯆꯥꯗ ꯃꯆꯥꯒꯨꯝ, ꯃꯅꯥꯎꯗ ꯃꯅꯥꯎꯒꯨꯝ ꯅꯨꯡꯁꯤꯅ ꯈꯟꯖꯕꯤ ꯂꯩꯃ ꯁꯤꯖꯅꯤ꯫ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜꯅ ꯃꯥꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒꯨꯝ ꯃꯥꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯗꯨꯅꯁꯨ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯈꯟꯖꯔꯝꯃꯤ, ꯕꯦꯕꯥꯔ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯃ ꯁꯤꯖꯅ ꯌꯥꯔꯣꯏꯗꯕ, ꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏꯗꯕ, ꯃꯤꯡꯆꯠ ꯊꯤꯅꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯇꯧꯔꯝꯗꯦ꯫ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯍꯨꯝꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯇꯦꯡꯅꯅꯤ ꯃꯥꯒꯤ ꯅꯣꯡꯂꯩꯕꯥꯛ ꯀꯧꯕ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯤꯕ ꯑꯁꯤꯁꯨ꯫ ꯑꯍꯥꯟꯕ ꯃꯤꯇ꯭ꯔꯪꯒꯤ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯂꯨꯄꯥꯒꯤ ꯄꯥꯁꯤ ꯑꯃꯈꯛꯅꯤ꯫ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜꯅ ꯃꯥꯒꯤ ꯂꯨꯄꯥꯒꯤ ꯄꯥꯁꯤ ꯑꯗꯨ ꯍꯦꯛ ꯈꯣꯡꯕ ꯃꯤꯀꯨꯞꯇ ꯅꯣꯡꯂꯩꯕꯥꯛ ꯂꯝꯗꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯅꯃꯛ ꯂꯩꯁꯥꯠ ꯇꯝꯗꯨꯅ ꯃꯍꯩ ꯃꯔꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯂꯨꯄꯥꯒꯤ ꯄꯥꯁꯤ ꯑꯗꯨꯒꯤ ꯃꯇꯦꯡꯅꯅꯤ ꯅꯣꯡꯂꯩꯕꯥꯛ ꯂꯝꯗꯝꯅ ꯆꯥꯍꯣꯡ ꯉꯥꯍꯣꯡꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯄꯥꯜꯂꯤꯕ ꯑꯁꯤ꯫ ꯑꯅꯤꯁꯨꯕ ꯃꯤꯇ꯭ꯔꯪꯒꯤ ꯄꯣꯠꯁꯛ ꯑꯗꯨꯅ ꯑꯉꯧꯕ ꯉꯥꯅꯨ ꯀꯥꯡꯉꯥ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯉꯥꯅꯨ ꯀꯥꯡꯉꯥ ꯑꯗꯨꯅ ꯃꯔꯨꯝ ꯀꯣꯛꯂꯛꯄ ꯃꯇꯝꯗ ꯁꯅꯥ ꯑꯃꯗꯤ ꯂꯨꯄꯥꯒꯤ ꯌꯦꯔꯨꯝ ꯀꯣꯛꯇꯨꯅ ꯅꯣꯡꯂꯩꯕꯥꯛ ꯂꯝꯗꯝ ꯑꯗꯨ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯂꯝꯗꯝ ꯑꯃꯈꯛ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯑꯍꯨꯝꯁꯨꯕ ꯃꯤꯇ꯭ꯔꯪꯒꯤ ꯄꯣꯠꯁꯛ ꯑꯗꯨꯅ ꯐꯖꯔꯕ ꯊꯥꯡꯁꯥꯡ ꯑꯃꯈꯛꯅꯤ꯫ ꯊꯥꯡꯁꯥꯡ ꯑꯗꯨꯒꯤ ꯈꯨꯠ ꯄꯥꯏꯐꯝ ꯃꯈꯣꯛ ꯑꯗꯨꯗ ꯃꯃꯜ ꯑꯇꯥꯡꯕ ꯅꯨꯡ ꯀꯌꯥꯅ ꯊꯤꯟꯗꯨꯅ ꯊꯥꯡꯁꯥꯡ ꯑꯗꯨꯒꯤ ꯐꯖꯕꯗ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯝꯃꯤ꯫ ꯊꯥꯡꯁꯥꯡ ꯑꯗꯨꯒꯤ ꯑꯊꯣꯏꯕ ꯃꯇꯤꯛ ꯃꯒꯨꯟ ꯍꯥꯏꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯌꯦꯛꯅꯕꯒ ꯃꯥꯌꯣꯛꯅꯕ ꯊꯣꯛꯂꯕꯗꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯌꯦꯛꯅꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯣꯠ ꯈꯨꯗꯤꯡꯁꯨ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯀꯛꯄ ꯉꯝꯂꯝꯃꯤ꯫ ꯌꯥꯝꯅ ꯆꯥꯎꯕ ꯄꯣꯠ, ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯄꯣꯠꯁꯤꯡꯁꯨ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯇꯔꯥꯏꯅ ꯀꯛꯄ ꯉꯝꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜꯗꯣ ꯃꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯀꯣꯛ ꯀꯣꯛ ꯍꯥꯏꯅ ꯇꯞꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨꯅ ꯂꯦꯞꯄ ꯂꯩꯇ ꯑꯁꯨꯝ ꯇꯥꯔꯛꯄ ꯑꯗꯨꯗ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯀꯅꯥꯅꯣꯅꯦ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡ ꯊꯤꯜꯂꯛꯂꯤꯕ ꯑꯁꯤꯕꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ? ꯊꯣꯡꯂꯣꯝꯗ ꯑꯣꯟꯗꯨꯅ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯅꯥꯅꯣ ꯊꯣꯡ ꯊꯤꯜꯂꯛꯂꯤꯕ ꯑꯁꯤꯕꯣ? ꯀꯔꯤ ꯀꯔꯝꯕ ꯑꯔꯨꯕ ꯄꯥꯎ ꯂꯩꯔꯕꯒꯦ? ꯃꯄꯥꯜꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯑꯀꯤꯕ ꯈꯣꯟꯖꯦꯜꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯩꯅꯤ ꯁꯅꯥꯏꯕꯦꯝꯃ, ꯑꯊꯨꯕꯒꯤ ꯄꯥꯎ ꯑꯃ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯁꯅꯥꯏꯕꯦꯝꯃꯒꯤ ꯅꯥꯛꯇ ꯂꯥꯛꯆꯕꯅꯤ, ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯄꯤꯌꯨ꯫ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕꯗꯤ ꯐꯥꯎꯏ, ꯑꯗꯨꯕꯨ ꯑꯊꯨꯕ ꯀꯔꯤ ꯄꯥꯎ ꯂꯩꯔꯕꯅꯣ ꯈꯟꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜꯅ ꯐꯔꯦ ꯐꯔꯦ ꯑꯩ ꯊꯣꯔꯛꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜꯅ ꯊꯣꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯁꯥꯗ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ, ꯑꯗꯨꯕꯨ ꯆꯤꯡꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯊꯣꯡꯖꯤꯜ ꯋꯥꯡꯃꯗ ꯂꯦꯞꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯎꯕꯗ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜ ꯋꯥꯟꯊꯗꯨꯅ ꯇꯥꯈꯤ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯧꯗꯨꯅ ꯍꯤꯡꯆꯥꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯃꯤꯁꯛ ꯑꯗꯨꯅ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯄꯣꯠꯁꯛ ꯑꯍꯨꯝ ꯑꯗꯨꯁꯨ ꯍꯨꯔꯥꯟꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯄꯣꯠꯁꯛ ꯑꯍꯨꯝ ꯑꯗꯨ ꯍꯨꯔꯥꯟꯈꯤꯕꯒꯤ ꯄꯥꯎꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯅꯥꯀꯣꯡ ꯌꯧꯈꯤ꯫ ꯁꯅꯥ ꯀꯣꯅꯨꯡꯗ ꯐꯝꯅꯥꯏꯕ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯄꯨꯟꯅ ꯋꯥ ꯈꯟꯅꯔꯕ ꯃꯇꯨꯡ ꯄꯥꯎꯃꯤ ꯑꯃ ꯊꯥꯗꯨꯅ ꯅꯣꯡꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯄꯥꯎ ꯄꯨꯍꯜꯂꯝꯃꯤ꯫ ꯇꯥꯎ ꯇꯥꯎ
ꯇꯥꯗꯕꯁꯨ ꯇꯥꯍꯧꯔꯣ ꯑꯇꯥꯕꯁꯨ ꯇꯥꯍꯧꯔꯣ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯉꯔꯥꯡ ꯑꯍꯤꯡ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯣꯛꯂꯔꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕꯤ ꯂꯩꯃ ꯁꯤꯖꯅꯨꯡꯊꯤꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯍꯨꯝ ꯑꯗꯨꯒ ꯄꯨꯟꯅ ꯁꯛꯈꯪꯗꯕ ꯍꯤꯡꯆꯥꯕ ꯑꯃꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯃꯄꯨ ꯄꯥꯟꯗ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯐꯝꯅꯥꯏꯕꯁꯤꯡꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯂꯩꯔꯤ ꯂꯩꯃ ꯁꯤꯖꯅꯨꯡꯊꯤꯜꯕꯨ ꯑꯃꯨꯛ ꯍꯟꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯄꯨ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯤꯃꯤꯟꯅꯁꯦ ꯑꯁꯨꯝꯅ ꯄꯥꯎꯃꯤ ꯑꯗꯨꯅ ꯄꯥꯎ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯇꯅ ꯁꯣꯟꯅꯔꯝꯃꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯝꯕꯤ ꯂꯩꯃ ꯁꯤꯖꯅꯨꯡꯊꯤꯜ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯤ ꯀꯅꯥꯅ ꯁꯦꯟꯅꯕꯤꯅꯤ ꯂꯩꯃ ꯁꯤꯖꯅꯨꯡꯊꯤꯜꯒꯨꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯃꯤꯁꯛ ꯑꯃꯠꯇ ꯃꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯇꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯥꯏꯕꯪ ꯃꯄꯨ ꯃꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕ ꯅꯠꯇꯅ ꯑꯇꯩ ꯂꯝꯕꯤ ꯂꯩꯇꯦ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯄꯥꯎꯃꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯃ ꯁꯤꯖꯕꯨ ꯊꯤꯃꯤꯟꯅꯁꯤ ꯑꯁꯨꯝꯅ ꯈꯨꯟꯖꯥ ꯃꯌꯥꯝ ꯄꯨꯟꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯂꯩꯃ ꯁꯤꯖꯅꯨꯡꯊꯤꯜ ꯊꯤꯅꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯟ ꯃꯍꯩ ꯆꯥꯕ ꯐꯪꯂꯝꯗꯦ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯌꯥꯎꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯋꯥꯈꯜ ꯋꯥꯕ ꯆꯔꯥꯡꯅꯕꯁꯨ ꯐꯥꯎꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯍꯜ ꯂꯃꯟ ꯐꯝꯅꯥꯏꯕꯁꯤꯡꯅ ꯁꯤꯟꯗꯨꯅ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯁꯔꯨꯛ ꯌꯥꯍꯜꯂꯒ ꯋꯥ ꯈꯟꯅꯔꯝꯃꯤ ꯐꯝꯅꯥꯏꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤ ꯃꯄꯨ ꯄꯥꯟꯗ꯭ꯔꯕ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯂꯩꯃ ꯁꯤꯖꯅꯨꯡꯊꯤꯜ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯁꯨ ꯇꯞꯅ ꯇꯞꯅ ꯃꯔꯥꯏ ꯆꯩꯊꯔꯛꯄ ꯍꯧꯔꯛꯂꯒꯅꯤ ꯂꯩꯃ ꯁꯤꯖꯅꯨꯡꯊꯤꯜꯒꯤ ꯋꯥꯁꯤ ꯑꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯤꯇ꯭ꯔꯪꯒꯤ ꯃꯇꯧꯒꯨꯝ ꯄꯥꯝꯕꯤ ꯈꯨꯗꯤꯡ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯄ ꯉꯝꯂꯔꯣꯏ ꯃꯤꯇ꯭ꯔꯪꯒꯤ ꯉꯥꯅꯨ ꯀꯥꯡꯉꯥ ꯑꯗꯨꯅ ꯁꯅꯥ ꯑꯃꯗꯤ ꯂꯨꯄꯥꯒꯤ ꯌꯦꯔꯨꯝ ꯀꯣꯛꯂꯝꯕ ꯑꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯦ ꯌꯦꯛꯅꯕꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯇꯥꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯨ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯁꯤ ꯐꯝꯅꯥꯏꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯂꯩꯃ ꯁꯤꯖꯅꯨꯡꯊꯤꯜꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯍꯤꯡꯆꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯍꯥꯛꯇꯣ ꯈꯪꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯅꯤ ꯃꯤꯁꯛ ꯑꯗꯨ ꯈꯪꯗꯣꯛꯄ ꯉꯝꯂꯕꯗꯤ ꯂꯩꯃ ꯁꯤꯖꯅꯨꯡꯊꯤꯜ ꯊꯤꯕꯗ ꯑꯔꯥꯏꯕ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯐꯝꯅꯥꯏꯕ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯠꯇꯨꯅ ꯊꯝꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯔꯁꯤ ꯃꯇꯝꯗꯨꯗ ꯂꯥꯏꯔꯦꯝꯕꯤꯅ ꯄꯦꯟꯕꯤꯗꯨꯅ ꯂꯩꯃ ꯁꯤꯖꯅꯨꯡꯊꯤꯜꯒꯤ ꯂꯩꯐꯝ ꯑꯩꯈꯣꯏꯗ ꯇꯥꯛꯊꯣꯔꯛꯄ ꯌꯥꯏ ꯑꯁꯨꯝꯅ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕ ꯋꯥꯗ ꯃꯌꯥꯝ ꯄꯨꯟꯅ ꯌꯥꯅꯔꯦ ꯈꯨꯗꯛ ꯑꯗꯨꯗ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯠꯇꯨꯅ ꯊꯝꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯊꯧꯅꯤꯖꯅꯕ ꯁꯦꯝ ꯁꯥꯔꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯟꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯊꯧꯅꯤꯖꯔꯕ ꯃꯇꯨꯡ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯗ ꯇꯥꯛꯄꯤꯔꯝꯃꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯑꯗꯣ ꯑꯩꯅ ꯀꯣꯛꯍꯜꯂꯒꯦ ꯅꯈꯣꯏꯒꯤ ꯂꯩꯃ ꯁꯤꯖꯅꯨꯡꯊꯤꯜꯒꯤ ꯃꯔꯤ ꯃꯈꯣꯡ ꯑꯩꯅ ꯇꯥꯛꯂꯒꯦ ꯂꯩꯃ ꯁꯤꯖ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯃꯤꯡ ꯌꯥꯏꯁꯥ ꯍꯥꯏꯅ ꯀꯧꯕꯅꯤ ꯌꯥꯏꯁꯥ ꯍꯥꯏꯕ ꯍꯤꯡꯆꯥꯕ ꯑꯗꯣ ꯌꯥꯝꯅ ꯁꯥꯊꯤꯕ ꯇꯝꯊꯤꯕ ꯃꯈꯜꯒꯤ ꯍꯤꯡꯆꯥꯕꯅꯤ ꯂꯩꯃ ꯁꯤꯖꯅꯨꯡꯊꯤꯜꯕꯨ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯃꯍꯥꯛ ꯑꯗꯣ ꯑꯇꯤꯌꯥ ꯃꯊꯛꯇ ꯑꯆꯧꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯕꯅꯤ ꯑꯩꯒꯤ ꯐꯝꯕꯥꯜ ꯑꯁꯤꯒꯤ ꯃꯈꯥꯗ ꯎꯍꯩ ꯑꯃꯒꯤ ꯃꯔꯨ ꯈꯔ ꯂꯩꯕꯅꯤ ꯍꯥꯏꯔꯤꯕ ꯃꯔꯨ ꯑꯗꯣ ꯅꯤꯡꯊꯤꯖꯅ ꯊꯥꯖꯤꯜꯂꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯎꯍꯩ ꯑꯗꯨꯒꯤ ꯄꯥꯝꯕꯤꯗꯣ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯅ ꯍꯧꯔꯛꯀꯅꯤ ꯎꯄꯥꯝꯕꯤ ꯑꯗꯨ ꯀꯥꯗꯨꯅ ꯑꯇꯤꯌꯥ ꯃꯊꯛꯇ ꯂꯩꯕ ꯌꯥꯏꯁꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯌꯧꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯩꯔꯤꯕ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯌꯥꯏꯁꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯤ ꯂꯩꯃ ꯁꯤꯖꯅꯨꯡꯊꯤꯜꯕꯨ ꯀꯟꯕ ꯉꯝꯒꯅꯤ ꯑꯩ ꯉꯝꯒꯅꯤ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯊꯧꯅꯥ ꯐꯅ ꯊꯣꯔꯛꯎ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯈꯨꯟꯖꯥ ꯑꯃꯗꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯈꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯉꯝꯖꯒꯅꯤ ꯑꯩꯅ ꯌꯥꯏꯁꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯂꯩꯃ ꯁꯤꯖꯅꯨꯡꯊꯤꯜꯕꯨ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯅꯔꯛꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨ ꯃꯤꯑꯣꯏ ꯃꯤꯇꯧ ꯋꯥꯡ ꯆꯥꯎꯏ ꯅꯣꯡꯂꯩꯕꯥꯛ ꯂꯝꯗꯝꯒꯤ ꯂꯥꯟꯃꯤ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯤ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯩ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯖꯨꯖꯥ ꯖꯨꯖꯥ ꯇꯧꯅꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯀꯔꯤ ꯃꯃꯤꯡ ꯀꯧꯕꯖꯥꯠꯅꯣ
ꯃꯁꯛ ꯃꯇꯧ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜꯁꯨ ꯁꯦꯠꯂꯤ ꯑꯔꯥꯏꯕ ꯂꯥꯟꯃꯤꯗꯤ ꯃꯥꯟꯗꯦ ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯕꯛ ꯑꯃꯕꯨ ꯃꯥꯅ ꯇꯧꯒꯦ ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯂꯥꯟꯃꯤ ꯑꯁꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯂꯩꯃ ꯁꯤꯖꯅꯨꯡꯊꯤꯜꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯅꯣꯡꯂꯩꯕꯥꯛ ꯂꯝꯗꯝ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯊꯥꯖꯩ ꯐꯤꯕꯝ ꯃꯨꯔꯇꯤ ꯁꯑꯣꯡ ꯁꯥꯗꯥ ꯑꯁꯤ ꯌꯦꯡꯉꯨ ꯌꯥꯏꯁꯥ ꯀꯧꯕ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯂꯩꯃ ꯁꯤꯖꯅꯨꯡꯊꯤꯜꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄ ꯉꯝꯒꯗꯕꯗꯤ ꯅꯨꯄꯥ ꯑꯁꯤ ꯈꯛꯇꯅꯤ ꯑꯇꯩ ꯂꯥꯏꯔꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯅꯈꯣꯏ ꯈꯪꯅꯕ꯭ꯔꯥ ꯑꯩ ꯈꯪꯉꯤ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯑꯊꯧꯕ ꯍꯥꯏꯅ ꯀꯧꯕꯅꯤ ꯅꯣꯡꯂꯩꯕꯥꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯊꯧꯅꯥ ꯐꯕ ꯂꯥꯟꯃꯤ ꯑꯃꯈꯛꯅꯤ ꯃꯁꯥꯒꯤ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯃꯤꯁꯛꯅꯤ ꯂꯩꯃ ꯁꯤꯖꯅꯨꯡꯊꯤꯜ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯉꯝꯒꯗꯕ ꯅꯨꯄꯥꯅꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯅ ꯃꯁꯛ ꯃꯒꯨꯟ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤ ꯑꯊꯧꯕꯅ ꯊꯧꯅꯥ ꯐꯅ ꯃꯥꯅ ꯂꯩꯃ ꯁꯤꯖꯅꯨꯡꯊꯤꯜ ꯀꯟꯒꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯄ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯦ ꯅꯪꯅ ꯉꯝꯅꯃꯛ ꯌꯥꯏꯁꯥ ꯀꯧꯕ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯂꯩꯃ ꯁꯤꯖꯅꯨꯡꯊꯤꯜ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩꯒꯤ ꯊꯃꯣꯏꯅ ꯊꯥꯖꯔꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯃꯥꯡꯍꯜꯂꯒꯅꯨ ꯑꯩꯒꯤ ꯐꯝꯕꯥꯜ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯔꯨ ꯈꯔ ꯑꯗꯨ ꯂꯧꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯥꯏꯕꯁꯤꯡꯒ ꯇꯥꯟꯅꯔꯒ ꯐꯖꯅ ꯊꯥꯔꯣ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯊꯧꯖꯥꯜ ꯄꯤꯔꯕꯅꯤ ꯉꯝꯅꯃꯛ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯝꯕꯤ ꯑꯁꯦ ꯃꯄꯨꯡ ꯐꯥꯕ ꯄꯥꯝꯕꯤ ꯑꯃ ꯑꯣꯏꯔꯁꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯅꯨꯡꯁꯤꯠꯀꯤ ꯃꯇꯧꯒꯨꯝ ꯃꯥꯡꯈꯤꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯈꯪ ꯑꯍꯩ ꯑꯃꯗꯤ ꯃꯥꯏꯕꯁꯤꯡ ꯇꯥꯟꯅꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯐꯝꯕꯥꯜ ꯃꯈꯥꯗꯒꯤ ꯂꯧꯊꯣꯛꯄ ꯃꯔꯨ ꯈꯔ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯥꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯆꯥꯏꯕꯤꯔꯝꯃꯤ ꯃꯤꯇ꯭ꯔꯪꯒꯤ ꯃꯇꯧꯒꯨꯝ ꯃꯔꯨꯁꯤꯡꯗꯨ ꯌꯥꯝꯅ ꯊꯨꯅ ꯃꯇꯣꯜ ꯆꯣꯡꯂꯝꯃꯤ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯊꯨꯅ ꯆꯥꯎꯈꯠꯂꯝꯃꯤ ꯇꯦꯜꯂꯕ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝꯗ ꯎꯄꯥꯝꯕꯤ ꯑꯗꯨ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯈꯤꯔꯝꯃꯤ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯂꯝꯗꯝ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯊꯧꯕꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯊꯧꯕ ꯊꯤꯟꯊꯗꯨꯅ ꯂꯩꯔꯅꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ ꯍꯌꯦꯡꯃꯛ ꯎꯖꯥꯎ ꯑꯗꯨꯗ ꯀꯥꯗꯨꯅ ꯌꯥꯏꯁꯥ ꯀꯧꯕ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯂꯩꯃ ꯁꯤꯖꯅꯨꯡꯊꯤꯜꯕꯨ ꯀꯜꯂꯨꯔꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯂꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯄꯥꯎꯃꯤ ꯑꯃꯅ ꯈꯨꯟꯖꯥꯁꯤꯡꯗ ꯑꯁꯨꯝꯅ ꯄꯥꯎ ꯄꯤꯕ ꯂꯥꯛꯂꯝꯃꯤ ꯇꯥꯎ 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 ꯇꯥꯗꯕꯁꯨ ꯇꯥꯍꯧꯔꯣ ꯑꯇꯥꯕꯁꯨ ꯇꯥꯍꯧꯔꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯑꯊꯧꯕꯅ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯁꯤ ꯀꯥꯗꯨꯅ ꯌꯥꯏꯁꯥ ꯀꯧꯕ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯀꯅꯤ ꯈꯨꯟꯖꯥꯁꯤꯡꯁꯨ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯊꯧꯕꯗ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯎꯖꯥꯎ ꯑꯗꯨꯅ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡ ꯆꯣꯟꯅ ꯇꯤꯜꯂꯝꯃꯤ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯦꯞꯄꯤ ꯑꯊꯧꯕ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯕꯨ ꯉꯥꯏꯕꯤꯔꯝꯃꯨ ꯂꯩꯃ ꯁꯤꯖꯅꯨꯡꯊꯤꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯄꯣꯠꯁꯛ ꯑꯍꯨꯝꯃꯛ ꯑꯩꯅ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯑꯩ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯒ ꯍꯜꯂꯛꯀꯅꯤ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯅꯁꯨ ꯃꯉꯣꯟꯗ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕꯤꯔꯝꯃꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨꯀꯣ ꯁꯣꯏꯗꯅ ꯃꯪꯒꯣꯜ ꯑꯣꯏꯔꯛꯎ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯑꯁꯨꯝꯅ ꯃꯌꯥꯝꯒꯤ ꯌꯥꯏꯐ ꯊꯧꯖꯥꯜ ꯃꯔꯛꯇ ꯑꯊꯧꯕꯁꯨ ꯎꯖꯥꯎ ꯑꯗꯨꯕꯨ ꯀꯥꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝ ꯀꯥꯕꯗ ꯋꯥꯔꯛꯂꯗꯨꯅ ꯃꯔꯛꯇ ꯑꯃꯨꯛꯁꯨ ꯄꯣꯊꯥꯔꯝꯃꯤ ꯎꯖꯥꯎ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯎꯖꯥꯎ ꯑꯣꯏꯕꯅ ꯃꯇꯣꯜ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯅꯗꯤ ꯆꯪꯂꯝꯃꯤ ꯑꯗꯨꯕꯨ ꯑꯊꯧꯕꯅ ꯍꯟꯕ ꯂꯩꯇꯕ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯀꯥꯔꯛꯄꯅ ꯀꯣꯟꯅꯊꯪꯗ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯇꯣꯜ ꯌꯧꯔꯛꯂꯝꯃꯤ ꯎꯖꯥꯎ ꯑꯁꯤꯒꯤ ꯃꯇꯣꯜ ꯑꯁꯤꯗꯤ ꯌꯧꯔꯛ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯌꯥꯏꯁꯥ ꯀꯧꯕ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯊꯤꯗꯣꯏꯁꯦ ꯃꯐꯝ ꯑꯁꯤꯗꯤ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏꯒꯤ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯉꯥꯛꯇꯅꯤ ꯁꯤꯗꯕꯨ ꯀꯝꯗꯧꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯃ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯅ ꯎꯖꯥꯎ ꯑꯗꯨꯗꯒꯤ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯑꯗꯨꯗ ꯐꯟ ꯆꯣꯡꯊꯔꯛꯂꯝꯃꯤ ꯁꯤꯗꯤ ꯑꯉꯛꯄ ꯃꯈꯜ ꯑꯃꯅꯤꯅ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯑꯁꯤꯗꯤ ꯑꯩꯒꯤ ꯈꯣꯡꯅ ꯅꯦꯠꯄꯗ ꯀꯔꯤꯃꯠꯇ ꯇꯧꯗꯦꯅ ꯐꯔꯦ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯥꯏꯁꯥ ꯀꯧꯕ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯐꯪꯅꯕ ꯊꯤꯔꯒꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯑꯊꯧꯕꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ
Mana phana chatunasu yaisagi sana konung adudi thiba phangdre. Uru uru khuding, yenglu khuding, leichin nongphai ngaktani. Taibang mioi ba natraga atay thawai panba jiba amata Athouba na ugi phanglamde. Phanadi kuire, aina thiraklibase. Ngasai nungthildagi thirakpani. Haujikti namidang tarakadawre. Namit asi mayumda changkhigadawre. Adubu haujik phawa yaisagi sana konung thiba phangtre. Phare, aishu u awangba makarakpagi isasi ware. Ngasigidi potharak. Hayeng ayuk nganna hawatuna amuk thirake. Asumna khanduna Athouba ado mafam chaba yengduna leichin nongphai marak aduda ahing aduma yariklami. Mathangi namit yaurakle nongan phung tawrakpa matam adawaida Athouba hawatuna yaisagi sana konung adu thiba hawraklami. Ngasigi ayuk asidadi ngarang mana ukhiba saktam aduga yamna manadaba masak kaya uba phanglami. Mafam maside angakpadana pik thalaba mafam ama oibajani. Ngarang aina ukhibadadi leichin nongphai singse angauba ngakto oikibani. Aduga ngasina angauba leichin nongphai gi marakta murainaba leichin nongphai kaya su yauri. Oh, ada uriba leichin lasina leichin nongphai gi angakpa saktam ngaktani dana. Khara aman taibang mioi masak manba leichin nongphai su yauri. Asumna Athouba na koina chatuna yenglakpada laptakna sana konung manba amakhak urami. Khajik changsinduna yengba matamda tasengna sana konung oirami. Leichin nongphai mathakta uriba nung ngaktana saba sana konung adu yaisagi sana konung natana atei kanagi oiroi haiba Athouba na su khanglami. Yaisagi sana konung ado aduki matik chawrami. Aduga achauba awangba ujausing amadi makhal gi phazaraba leising satpa achauba lekol amasu sana konung manungda leirami. Mikupna humsingna Athouba do sana konung adu tamna laklami. Sana konung gi lambel adu phajana masanana atang-atangba makhalgi nungsing tharami. Asum lakpana sana konung adugi manak yoksilakle. Akoibada hauramba napi singbisingsu Athouba masadagi hena wang chawrami. Marum amada lotuna Athouba asumna wakhal tawrami. Aina phat hek sana konung manungda chaksinba haibase yamna khudong thiningai oi. Aduna ai lummaga leikol asida changlak. Karigumba hingsaba adu leibagi mami urabadi ai leikol manungda adumak lotlage. Karigumba hingsaba adu leitre haiba khanglagadi ai sana konung manungda changduna Leima Shijagi kallak. Asamna khalladuna Athouba do leikol aduda changlaktuna lotli. Aduga ngaihakti yengi magi akoibada yaisa hingsaba adu leibra leitabra haina. Yaisa leibagi mami amada udraba aduda Athouba mapungningsda asumna khalli. Hingsaba adu leibagi mami udri. Phare, tanja yengduna ai magi sana konung manungda changhawrake. Asumna khanduna Athouba do sana konung adugi thongjin adomda laklami. Thong adu namduna hangba yabra haina yengi. Adubu manungdagi puna pankhibana hangba yaramde. Manungdagi lonsinkhiba oira malene hangdokpa yatri. Adudi ai karamna manungda changsigaba. Asumna karamna sana konung manungda changani haina wakhal tawduna yenglakpa matamda ure. Thong adugi makha thangba saruka leimai adudagi marakta achauba ahoba ama leiribado. Yamna phar masigi ahoba asidagi litu hekta changlaki. Asum tawna Athouba do ahoba adudagi lichinduna yaisa hingsabagi sana konung manungda changlaklami. Manungda oiramiba saktam adudadi onthokpagi mataw haibadu oire. Sana konungi manung ado aduki matik chawrami. Manungda leiramba pochai khudingmaksu aduki matik chawrami. Mayam adugi marakta khwaidagi piklibadi Athouba ma matomtani. Chawraba sana konung manungda leiriba chawraba posaksing adugi marakta Athoubadi usi masa amaga pangkhak oirami. Athouba mapukningda asumna khallami. Chawraba sana konung manung asida aina matau kamdauna kari upai sijinaraga Leima Shijagi Athouba thisigaba. Asumna khanduna Athouba do sana konung adugi manungda ka khara changduna Leima Shijagi Athouba thiraklami. Sana konung adugi tumpham ka mithungsang ka pothafam ka saksang amadi ate ka khuding changduna mana fana kanna thirabasu Leima Shijagi Athouba adumak thiba phangdre.
Matam aduda Athouba wakhal waba hauruklami. Magi lakliba khongset asi mai paklaroi-dra. Mana magi leibak miyam amadi hamnaibasingda saklamba wasak adu ngakpa ngamlaroi-dra haibagi akiba aduna ma pakhatpasu haurami. Waraduna Athouba ada chaksangi kachin amada phamlaga matomda wakhal taurami. Kari daw kaubagai hauzik phawba ina leima sija nungthil thiba phangtri. Danja aduda magi thangnaba ka adudagi makhol khara taraklami. Somda chaksanga thangnaba ka adudani yaisa hingsa ba do chak chaduna leirami. Magi mamang oirapna leima sija nungthilna usek hapnaba pon amagi manungda thamli. Leima sija nungthilga loinariba magi mitrangi posak ahum aduna tongana thami. Posak ahum aduga leima sija nungthilga naknana thamde. Yaisana asumna hairami. Aina nangbu phaduna puraklaga aigi inakta thamliba sei atai karigi natte. Nang sei aigi taloi oirage khanbagini. Nangi mitrangi posak ahum masida ai ka hena kalakpa phawde. Oidaba ngangba nachin thiba karigi aduk minamba. Nangna aigi mitrangi oiba posak ahum asi pambagi aibu taloi oiningba natra. Nanguma nabuk phattaba hingchaba amana aigi ipuraiba oiba haibadadi mangda phaw manglunu. Nape nang hauji aigi inakta bondi oina leibani. Nangak yamna haigatkanu. Aina haiba si yabana nangi afaba oigani. Aigi taloi oiba nasana yare haina phongdo. Aina nangi taloi oiba haibadadi taibangdadi lairaduna nangi namangda phawba oithoklaroi-daba wafamni. Ngak chaw thekpi nupi. Aigi tauba ngamba shakti nangna karigi khangde. Nangi napol aduna maram oiraga nangi nongleibak lamdam madu uphul tana mangkhiba pambra. Pap jelaba nangi nachin aduna aigi nongleibak lamdambu hanchin hanchin panba sari. Aigi nongleibak lamdamna nangbu kigadaba natte. Aigi sana konung manungda thauna faraba lisu tensu haiba lami masing thingamdana leiri. Masi nang karigi khangde. Nangi lamdam aduda thauna fawa lami kaya yaurabasu nangi thangchang asi leitrabada makhoina kari tawba ngamgani. Nangi lami lishing laglabasu aina nangi thangchang asi pairabadi ai itomtana makhoi lishing kaya adu irai laina maithiba piba ngamgani. Munna wakhal khalu Leima Shija. Asi hairamnaga yaisa hingsa do ka adudagi thokraga magi kada changkhirami ngahak pothagi haiduna. Leima sija nungthilsu wakhal aduki matik warami. Mama pukningda asumna khali. Aibu hauzik kari tau haibano. Aina magi taloi oige yadrabanina. Yaisa hingsa bana aigi nongleibak lamdambu uphul tana manghankhigani. Aduga amuksu aina magi taloi oiba pamde. Karino aina hauzik taugadaba. Somdasu Athoubana lona tarami. Yaisa hingchaba amadi Leima sija nungthil makhoi anina ngasaidagi sanariba wari singado. Oh, aina lakliba se khara thengmankraba male. Adubu ai hauzik matam leiri ai thinthaba yadre. Yamna thuna Leima sija nungthilbu yaisa hingchabagi makhuttagi kalhaudrabadi yaisa hingchabana nongleibak lamdambu uphul tana manghankhiba tare. Asumna khanduna Athouba ado chaksang adudagi thorakduna thangnaba ka aduda changlaklami. Mana hek changlakpaga ure achauba awangba phan amagi mathakta Leima sija nungthil hapliba pon ado thamliba ado. Pon adugi manaktasu Leima sija nungthilgi mitrangi posak ahum ado leirami. Athouba mapukningda asumna khali. Phan asidi aduki matik wanglai. Aina kamdona awangba phan asibu karaga Leima sija nungthilbu kangadoriba. Asumna wakhal khanba yaba khallaba matung Athoubagi makokta wakhal ama lakle. Awangba phan adugi mathakta kupliba phi adu ka hena sangbana maram oiraga Leima yumna taraklami. Matam manghalluba tawda Athoubana phi aduda yalaga chaingak oiduna karaklami. Mana phan adugi mathakta chongkhalakpa ubada Leima sija nungthil ngakpana kham thengki. Athouba changsilaktuna Leima sija makhol thokbigano tumina lebiyo. Hausikti Leima Shijagi awaba matam hele. Aina Leima Shijagi thawai soidana kangani. Athouba aigi siraba mikup asida nangna aigi mateng pangani lakliba ase aigi de laibak phabani.
ꯅꯪꯒꯤ ꯇꯧꯕꯤꯃꯜ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯂꯩꯃ ꯁꯤꯖ ꯅꯣꯡꯂꯩꯕꯥꯛ ꯂꯝꯗꯝꯒꯤ ꯂꯨꯆꯤꯡꯕꯤ ꯑꯃꯕꯨ ꯀꯟꯕꯤꯕ ꯍꯥꯏꯕ ꯑꯁꯤ ꯅꯣꯡꯂꯩꯕꯥꯛ ꯂꯝꯗꯝꯒꯤ ꯂꯥꯟꯃꯤ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯁꯣꯏꯐꯗ꯭ꯔꯕ ꯃꯊꯧꯅꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯃ ꯁꯤꯖꯟ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯩꯉꯣꯟꯗ ꯇꯝꯕꯤꯌꯨ ꯂꯩꯃ ꯁꯤꯖꯟ ꯅꯨꯡꯊꯤꯜꯅꯁꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯊꯣꯛꯂꯝꯃꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯑꯊꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯊꯥꯗꯣꯛꯄꯤꯔꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯩꯃ ꯁꯤꯖꯕꯨ ꯅꯣꯡꯂꯩꯕꯥꯛ ꯂꯝꯗꯝꯗ ꯁꯣꯏꯗꯅ ꯄꯨꯔꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯧꯕꯅ ꯂꯩꯃ ꯁꯤꯖꯟ ꯅꯨꯡꯊꯤꯜꯕꯨ ꯍꯥꯞꯂꯤꯕ ꯄꯣꯟ ꯑꯗꯨꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯄꯣꯟ ꯑꯗꯨꯗꯤ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯄꯣꯟ ꯑꯁꯤꯗꯤ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯁꯣ ꯑꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯈꯪꯕꯤꯕ꯭ꯔꯥ ꯑꯩꯗꯤ ꯈꯪꯗꯦ ꯁ꯭ꯋꯥꯏ ꯃꯐꯝ ꯑꯅꯛꯄꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯂꯩꯗꯨꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯄꯣꯟ ꯑꯗꯨꯒꯤ ꯁꯣꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯊꯦꯠꯇꯨꯅ ꯂꯩꯔꯝꯃꯤ ꯁꯣ ꯑꯗꯨꯕꯨꯗꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯦ ꯑꯗꯨꯕꯨ ꯑꯋꯥꯡꯕ ꯃꯐꯝꯗ ꯊꯦꯠꯄꯅꯤ ꯑꯩꯅ ꯀꯝꯗꯧꯅ ꯀꯥꯗꯨꯅ ꯂꯧꯊꯒꯅꯤ ꯁꯣ ꯑꯁꯤꯒꯤ ꯃꯈꯥꯗ ꯒꯝꯂꯥꯗ ꯄꯥꯝꯕꯤ ꯃꯆꯥ ꯑꯃꯈꯛꯇꯤ ꯍꯧꯏ ꯃꯁꯤꯗ ꯀꯥꯈꯠꯂꯒ ꯂꯧꯊꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯄꯥꯝꯕꯤ ꯑꯗꯨꯁꯨ ꯑꯄꯤꯛꯄ ꯄꯥꯝꯕꯤꯅꯤ ꯃꯗꯨꯗ ꯀꯥꯈꯠꯇꯨꯅ ꯁꯣ ꯂꯧꯊꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯄꯗ ꯈꯔ ꯋꯥꯒꯗꯕ ꯊꯕꯛꯅꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯗꯨꯅ ꯑꯊꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯩꯃ ꯁꯤꯖꯒꯤ ꯂꯨꯄꯥꯒꯤ ꯕꯥꯁꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯉꯥꯛꯇ ꯄꯤꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯇꯝꯊꯣꯔꯛꯎ ꯕꯥꯁꯤ ꯑꯗꯨ ꯈꯣꯡꯂꯕꯗꯤ ꯁꯣ ꯑꯁꯤꯒꯤ ꯃꯈꯥꯗ ꯍꯧꯔꯤꯕ ꯄꯥꯝꯕꯤ ꯃꯆꯥ ꯑꯁꯦ ꯁꯣꯏꯗꯅ ꯆꯥꯎꯈꯠꯂꯛꯂꯒ ꯃꯄꯥꯜ ꯁꯥꯔꯛꯀꯅꯤ ꯄꯥꯝꯕꯤ ꯑꯁꯤ ꯁꯣ ꯑꯁꯤꯕꯨ ꯂꯥꯝꯕ ꯐꯪꯂꯕ ꯑꯗꯨꯗ ꯑꯩꯅ ꯄꯥꯝꯕꯤ ꯑꯁꯤ ꯀꯥꯔꯒ ꯁꯣ ꯑꯁꯤ ꯂꯧꯊꯣꯛꯄ ꯉꯝꯒꯅꯤ ꯐꯔꯦ ꯁꯦ ꯕꯥꯁꯤ ꯑꯁꯤ ꯂꯧꯔꯣ ꯑꯁꯨꯝꯅ ꯑꯊꯧꯕꯅ ꯕꯥꯁꯤ ꯑꯗꯨ ꯂꯩꯃ ꯁꯤꯖꯟ ꯅꯨꯡꯊꯤꯜꯗꯒꯤ ꯂꯧꯗꯨꯅ ꯈꯣꯡꯂꯝꯃꯤ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯄꯥꯝꯕꯤ ꯑꯗꯣ ꯑꯁꯨꯝ ꯋꯥꯡꯈꯠꯂꯛꯄꯅ ꯁꯣ ꯑꯗꯨꯒ ꯋꯥꯡꯕ ꯃꯥꯟꯅꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯊꯧꯕꯅ ꯈꯨꯠꯂꯩ ꯊꯨꯅ ꯐꯥꯟ ꯑꯋꯥꯡꯕ ꯑꯗꯨꯗꯒꯤ ꯆꯣꯡꯊꯗꯨꯅ ꯀꯨꯝꯊꯔꯝꯃꯤ ꯑꯗꯨꯒ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯥꯈꯤꯔꯝꯃꯤ ꯑꯊꯧꯕꯅ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯇꯣꯜ ꯌꯧꯔꯝꯗꯥꯏ ꯃꯥꯒꯤ ꯈꯣꯡꯅꯦꯠꯐꯝ ꯃꯄꯥ ꯆꯥꯍꯧꯗꯗꯨꯅ ꯃꯈꯥꯗ ꯁꯤꯊꯗꯨꯅ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯩꯃ ꯁꯤꯖꯟ ꯅꯨꯡꯊꯤꯜꯗꯤ ꯄꯥꯈꯠꯄꯅ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ ꯂꯩꯃ ꯁꯤꯖꯟ ꯅꯨꯡꯊꯤꯜꯗꯨ ꯃꯄꯨꯛꯅꯤꯡꯗ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯕꯨ ꯈꯨꯔꯨꯝꯖꯩ ꯇꯥꯏꯕꯪ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯅꯆꯥ ꯅꯅꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯍꯟꯕꯤꯌꯨ ꯅꯆꯥ ꯑꯩꯈꯣꯏꯅ ꯂꯥꯟꯈꯤꯗꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯅꯣꯡꯂꯩꯕꯥꯛ ꯌꯧꯅꯕ ꯂꯝꯕꯤ ꯑꯃ ꯄꯤꯕꯤꯌꯨꯀꯣ ꯑꯁꯨꯝꯅ ꯂꯩꯃ ꯁꯤꯖꯟ ꯅꯨꯡꯊꯤꯜꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯊꯃꯣꯏ ꯆꯦꯠꯅ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯕꯨ ꯅꯤꯡꯖꯔꯝꯃꯤ ꯁꯣꯝꯗ ꯑꯊꯧꯕꯁꯨ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕ ꯃꯈꯩ ꯎꯄꯥꯝꯕꯤ ꯑꯗꯨ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯝꯃꯤ ꯍꯟꯗꯛꯇꯤ ꯃꯥ ꯃꯈꯥꯗ ꯑꯃꯨꯛ ꯅꯥꯟꯊꯔꯛꯇꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯀꯥꯔꯝꯃꯤ ꯂꯥꯏꯕꯛ ꯐꯕꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯎ ꯑꯗꯨꯒꯤ ꯃꯇꯣꯜ ꯌꯧꯔꯛꯂꯝꯃꯤ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯂꯥꯝꯗꯨꯅ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯁꯣ ꯑꯗꯨ ꯂꯧꯏ ꯁꯣ ꯑꯗꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯨꯝꯕ ꯁꯣ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯑꯊꯧꯕꯅ ꯁꯣ ꯑꯗꯨ ꯂꯧꯊꯗꯨꯅ ꯃꯈꯥꯗ ꯀꯨꯝꯂꯛꯄꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯇꯨꯝꯂꯤꯕ ꯌꯥꯏꯁꯥ ꯍꯤꯡꯆꯥꯕ ꯑꯗꯨ ꯍꯧꯒꯠꯂꯛꯀꯅꯤ ꯄꯥꯈꯠꯅ ꯑꯊꯧꯕꯗꯨ ꯐꯥꯟ ꯑꯋꯥꯡꯕ ꯑꯗꯨꯗ ꯑꯃꯨꯛ ꯀꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯁꯣ ꯑꯗꯨꯅ ꯂꯩꯃ ꯁꯤꯖꯟ ꯅꯨꯡꯊꯤꯜ ꯍꯥꯞꯂꯤꯕ ꯄꯣꯟ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯛꯂꯝꯃꯤ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯂꯩꯃ ꯁꯤꯖꯟ ꯅꯨꯡꯊꯤꯜꯁꯨ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯅꯤꯡ ꯇꯝꯕ ꯐꯪꯂꯦ ꯃꯇꯝ ꯈꯔ ꯌꯥꯏꯁꯥ ꯍꯤꯡꯆꯥꯕꯒꯤ ꯄꯣꯟ ꯑꯗꯨꯗ ꯊꯝꯕꯤꯗꯨꯅ ꯃꯁꯥ ꯀꯛꯊꯠꯄꯤꯔꯕ ꯆꯦꯛꯂꯥ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯔꯝꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯀꯛꯄꯤꯈ꯭ꯔꯕ ꯃꯁꯥ ꯑꯗꯨ ꯅꯍꯧꯅꯅ ꯑꯊꯧꯕꯅ ꯍꯥꯞꯄꯤꯔꯦ ꯂꯩꯃ ꯁꯤꯖ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯊꯅ ꯂꯩꯔꯒꯨꯝꯁꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯌꯦꯠꯂꯣꯝꯗ ꯑꯁꯨꯝ ꯆꯠꯂꯒ ꯎꯖꯥꯎ ꯑꯃꯈꯛ ꯊꯦꯡꯅꯒꯅꯤ ꯑꯗꯨꯒꯤ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗꯤ ꯅꯣꯡꯂꯩꯕꯥꯛ ꯂꯝꯗꯝꯒꯤ ꯁꯅꯥ ꯀꯣꯅꯨꯡꯅ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯎꯖꯥꯎ ꯑꯗꯨ ꯊꯤꯗꯨꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯁꯥꯗꯒꯤ ꯃꯈꯣꯡ ꯌꯧꯅꯕ ꯀꯨꯝꯒꯗꯕꯅꯤ ꯂꯩꯃ ꯁꯤꯖ ꯑꯊꯧꯕ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯦ ꯅꯪ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯌꯥꯏꯁꯥ ꯍꯤꯡꯆꯥꯕꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯇꯥꯔꯝꯒꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯪꯒꯤ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯊꯧꯕ ꯂꯩꯃ ꯁꯤꯖ ꯃꯗꯨꯒꯤꯗꯃꯛ ꯊꯣꯏꯅ ꯈꯟꯕꯤꯒꯅꯨ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯁꯣꯏꯐꯗ꯭ꯔꯕ ꯏꯊꯧꯗꯥꯡꯅꯤ ꯃꯁꯤꯗꯤ ꯄꯟꯊꯔꯒꯨꯝꯁꯤ ꯌꯥꯏꯁꯥ ꯍꯤꯡꯆꯥꯕ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯂꯁꯤ ꯅꯪꯅ ꯂꯨꯄꯥꯒꯤ ꯕꯥꯁꯤ ꯑꯃꯗꯤ
ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯡꯁꯥꯡ ꯑꯁꯤ ꯄꯥꯏꯔꯛꯂꯣ ꯑꯗꯨꯒ ꯑꯩꯅ ꯁꯅꯥ ꯑꯃꯗꯤ ꯂꯨꯄꯥꯒꯤ ꯃꯔꯨꯝ ꯀꯣꯛꯄ ꯉꯥꯅꯨ ꯀꯥꯡꯉꯥ ꯑꯁꯤ ꯄꯥꯏꯔꯛꯂꯒꯦ ꯐꯒꯅꯤ ꯂꯩꯃ ꯁꯤꯖ ꯂꯩꯃ ꯁꯤꯖ ꯍꯥꯟꯅ ꯁꯤꯒꯤ ꯐꯤ ꯑꯆꯧꯕ ꯑꯁꯤꯅ ꯆꯩꯉꯥ ꯑꯣꯏꯗꯨꯅ ꯃꯈꯥꯗ ꯀꯨꯝꯕꯤꯔꯣ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯀꯨꯝꯂꯛꯂꯒꯦ ꯍꯣꯏ ꯑꯁꯨꯝꯅ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜ ꯑꯃꯗꯤ ꯑꯊꯧꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯥꯟ ꯑꯋꯥꯡꯕ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯨꯝꯂꯛꯂꯤ ꯑꯗꯨꯒ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎ ꯃꯈꯥꯒꯤ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯗ ꯂꯤꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯊꯣꯔꯛꯂꯝꯃꯤ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯕꯤꯔꯛꯂꯣ ꯂꯩꯃ ꯁꯤꯖ ꯑꯩꯅ ꯅꯪꯕꯨ ꯃꯥꯡ ꯊꯥꯅ ꯂꯨꯆꯤꯡꯗꯨꯅ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯧꯕꯅ ꯃꯥꯡ ꯊꯥꯔꯒ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜꯅ ꯇꯨꯡ ꯑꯣꯏꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯃꯈꯣꯏ ꯑꯅꯤꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯗ꯭ꯔꯤꯉꯩ ꯌꯥꯏꯁꯥ ꯍꯤꯡꯆꯥꯕꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯁꯥ ꯃꯈꯜ ꯑꯃꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯁꯣꯝꯗ ꯌꯥꯏꯁꯥꯗꯨ ꯃꯥꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯅꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯒ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜꯕꯨ ꯄꯣꯟ ꯑꯃꯗ ꯍꯥꯞꯇꯨꯅ ꯊꯝꯂꯤꯕ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜꯗꯤ ꯃꯥꯒꯤ ꯄꯣꯟ ꯑꯗꯨꯗ ꯌꯥꯎꯔꯝꯗ꯭ꯔꯤ ꯄꯣꯟ ꯑꯗꯨ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯂꯤ ꯈꯪꯂꯦ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯁꯨ ꯑꯊꯧꯕ ꯑꯃꯗꯤ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯐꯅ ꯌꯥꯡꯅ ꯆꯦꯟꯗꯨꯅꯁꯨ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇꯤ ꯌꯧꯕ ꯅꯪꯂꯔꯣꯏ ꯌꯥꯏꯁꯥ ꯍꯤꯡꯆꯥꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯅ ꯁꯣꯏꯗꯅ ꯍꯥꯜꯂꯒꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯎ ꯃꯅꯥ ꯑꯆꯧꯕ ꯑꯃꯈꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯎ ꯃꯅꯥ ꯑꯗꯨ ꯌꯥꯏꯁꯥ ꯍꯤꯡꯆꯥꯕꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯍꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯅꯥꯅꯤ ꯎ ꯃꯅꯥꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛ ꯆꯥꯎꯏ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜ ꯑꯃꯗꯤ ꯑꯊꯧꯕ ꯃꯈꯣꯏ ꯑꯅꯤꯃꯛ ꯎ ꯃꯅꯥ ꯑꯗꯨꯗ ꯐꯝꯕ ꯏꯔꯥꯏ ꯂꯥꯏꯅ ꯆꯟꯒꯅꯤ ꯈꯨꯗꯛ ꯑꯗꯨꯗ ꯑꯊꯧꯕꯒꯤ ꯃꯀꯣꯛꯇ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯎ ꯃꯅꯥ ꯑꯁꯤꯗ ꯀꯥꯈꯠꯄꯤꯌꯨ ꯂꯩꯃ ꯁꯤꯖ ꯑꯩꯈꯣꯏꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯍꯣꯠꯅꯔꯕꯗꯤ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯕ ꯅꯪꯗ꯭ꯔꯤꯉꯩ ꯌꯥꯏꯁꯥ ꯍꯤꯡꯆꯥꯕꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯁꯣꯏꯗꯅ ꯐꯥꯈꯤꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯎ ꯃꯅꯥ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯃꯈꯥꯗ ꯄꯥꯏꯊꯔꯁꯤ ꯐꯔꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯄꯣꯠꯁꯛ ꯑꯍꯨꯝ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯔꯦ ꯑꯗꯨꯒ ꯑꯊꯧꯕꯅ ꯎ ꯃꯅꯥ ꯑꯆꯧꯕ ꯑꯗꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯏꯟꯗꯨꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯂꯩꯆꯤꯜ ꯑꯗꯨꯒꯤ ꯃꯇꯥꯏ ꯏꯊꯪ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯂꯩꯃ ꯁꯤꯖ ꯍꯥꯟꯅ ꯎꯅꯥ ꯑꯁꯤꯗ ꯀꯥꯈꯠꯄꯤꯔꯣ ꯑꯗꯨꯒ ꯑꯩꯅ ꯎꯅꯥ ꯑꯁꯤ ꯃꯈꯥꯗ ꯏꯟꯊꯔꯛꯂꯒꯦ ꯑꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯑꯩ ꯑꯃꯨꯛ ꯎꯅꯥ ꯑꯁꯤꯗ ꯆꯣꯡꯊꯔꯛꯈꯤ ꯃꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯣꯏ ꯑꯩ ꯎꯅꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜ ꯑꯗꯣ ꯎꯅꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯈꯤꯔꯝꯃꯤ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯄꯣꯠꯁꯛ ꯑꯍꯨꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯗꯨꯒ ꯑꯊꯧꯕꯅ ꯎꯅꯥ ꯑꯗꯨ ꯃꯈꯥꯗ ꯏꯟꯊꯈꯤꯔꯝꯃꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯊꯧꯕꯁꯨ ꯎꯅꯥ ꯑꯗꯨꯗ ꯆꯣꯡꯊꯔꯝꯃꯤ ꯅꯣꯡꯂꯩꯕꯥꯛ ꯂꯝꯗꯝꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯥꯈꯤꯕ ꯑꯆꯧꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯀꯨꯝꯊꯔꯛꯄ ꯑꯗꯨꯕꯨꯗꯤ ꯎꯅꯥ ꯑꯁꯤꯗ ꯇꯥꯎꯊꯗꯨꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯀꯨꯝꯊꯔꯛꯄꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯔꯝꯃꯤ ꯈꯨꯗꯣꯡꯆꯥꯕ ꯈꯛꯇ ꯅꯠꯇꯅ ꯃꯁꯤꯅ ꯍꯦꯟꯅ ꯂꯥꯏꯕ ꯑꯃꯗꯤ ꯍꯦꯟꯅ ꯊꯨꯕ ꯎꯄꯥꯏ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜ ꯑꯃꯗꯤ ꯑꯊꯧꯕ ꯃꯈꯣꯏ ꯑꯅꯤꯗꯣ ꯎꯅꯥ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯃꯈꯥꯗ ꯄꯥꯏꯊꯔꯛꯄꯅ ꯌꯥꯝꯅ ꯊꯨꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯊꯨꯡꯕ ꯉꯝꯖꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯊꯨꯡꯂꯤꯕ ꯃꯐꯝ ꯑꯗꯨ ꯅꯣꯡꯂꯩꯕꯥꯛ ꯂꯝꯗꯝꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗꯅꯤ ꯃꯈꯣꯏꯅ ꯎꯖꯥꯎ ꯑꯃ ꯊꯥꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗꯅꯤ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜ ꯑꯃꯗꯤ ꯑꯊꯧꯕ ꯃꯈꯣꯏ ꯑꯅꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯛꯄꯒꯤ ꯄꯥꯎꯅ ꯃꯐꯝ ꯈꯨꯗꯤꯡ ꯁꯟꯗꯣꯛꯈꯤ ꯃꯇꯝ ꯈꯔ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜꯕꯨ ꯎꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯖꯕ ꯑꯁꯤꯗ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯗꯤ ꯊꯧꯅꯥ ꯐꯕ ꯑꯊꯧꯕ ꯂꯥꯟꯃꯤ ꯑꯊꯧꯕꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯊꯧꯕ ꯅꯪ ꯂꯩꯔꯝꯕꯅ ꯑꯩꯈꯣꯏꯅ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯖꯔꯦ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯪꯁꯦ ꯅꯣꯡꯂꯩꯕꯥꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯥꯟꯃꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯄꯣꯛꯄ ꯑꯣꯏꯌꯨꯀꯣ ꯑꯊꯧꯕꯅ ꯂꯩꯃ ꯁꯤꯖ ꯅꯨꯡꯊꯤꯜ ꯈꯛꯇ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯈꯨꯗꯤꯡ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯄꯤꯔꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯑꯃꯗꯤ ꯇꯣꯟꯁꯤꯜꯂꯤ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄ ꯈꯛꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯠꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯐꯥꯎ ꯑꯊꯧꯕꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯊꯧꯕ ꯅꯪꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯂꯥꯟꯃꯤꯅꯤ ꯅꯪꯕꯨ ꯃꯄꯥꯔꯤ ꯑꯣꯏꯅ ꯄꯣꯛꯄ ꯐꯪꯖꯕ ꯅꯣꯡꯂꯩꯕꯥꯛ ꯀꯧꯕ ꯂꯝꯗꯝ ꯑꯁꯦ ꯂꯥꯏꯕꯛ ꯐꯕ ꯂꯝꯗꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯪꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯅꯨꯡꯁꯤꯠꯀꯤ ꯃꯇꯧꯒꯨꯝ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯟꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯇꯤꯌꯥ ꯃꯊꯛꯇꯒꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜꯅ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯎꯔꯦ ꯌꯥꯏꯁꯥ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯎꯖꯥꯎ ꯑꯗꯨꯗ ꯀꯨꯝꯊꯔꯛꯅꯕ ꯇꯧꯔꯛꯂꯤꯕ ꯑꯗꯣ꯫ ꯃꯌꯥꯝꯗꯨ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯂꯥꯎꯅꯔꯛꯂꯝꯃꯤ꯫ ꯌꯦꯡꯉꯣ, ꯌꯥꯏꯁꯥ ꯍꯤꯡꯆꯥꯕ ꯑꯗꯨꯅꯦ ꯂꯩꯃ ꯁꯤꯖꯅꯨꯡꯊꯤꯜꯕꯨ ꯃꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯎ ꯑꯁꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯤꯕꯁꯦ꯫ ꯃꯥꯒꯤ ꯑꯁꯥꯎꯕꯒꯤ ꯁꯛꯇꯝ ꯑꯁꯦ ꯑꯩ ꯎꯕꯗ ꯑꯩꯈꯣꯏꯗꯤ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕꯗ ꯌꯥꯏꯁꯥ ꯍꯤꯡꯆꯥꯕ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯥꯅ ꯈꯨꯗꯝ ꯆꯟꯈ꯭ꯔꯕ ꯂꯩꯃ ꯁꯤꯖꯕꯨ ꯑꯊꯧꯕꯅ ꯑꯃꯨꯛ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯈꯪꯂꯕꯗ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡꯗꯨ ꯑꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯑꯊꯧꯕꯅ ꯂꯩꯃ ꯁꯤꯖ, ꯀꯔꯤꯒꯨꯝꯕ ꯌꯥꯏꯁꯥ ꯍꯤꯡꯆꯥꯕꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯌꯧꯔꯛꯄ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯕꯒꯤ ꯃꯥꯡꯖꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯍꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯩꯅ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯅꯪꯒꯤ ꯌꯥꯊꯪ ꯉꯥꯏꯔꯤꯕꯅꯤ ꯑꯩ꯫ ꯂꯩꯃ ꯁꯤꯖꯒꯤ ꯊꯥꯡꯁꯥꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯉꯥꯏꯍꯥꯛ ꯄꯤꯕꯤꯌꯨ꯫ ꯊꯥꯡꯁꯥꯡ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩ ꯎꯖꯥꯎ ꯑꯁꯤꯕꯨ ꯌꯥꯟꯊꯠꯂꯒꯦ꯫ ꯁꯦ, ꯂꯧꯔꯣ꯫ ꯂꯩꯃ ꯁꯤꯖꯅꯨꯡꯊꯤꯜꯅ ꯊꯥꯡꯁꯥꯡ ꯑꯗꯨ ꯑꯊꯧꯕꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯊꯧꯕꯁꯨ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯌꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯌꯥꯏꯁꯥ ꯍꯤꯡꯆꯥꯕ ꯑꯗꯨ ꯎꯖꯥꯎ ꯑꯗꯨꯗꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄ ꯃꯇꯥꯡꯅꯤ꯫ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕ ꯊꯥꯡꯁꯥꯡꯅꯤ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯁꯥꯡ ꯑꯗꯨꯅ 13 ꯌꯥꯟꯕꯒ ꯃꯁꯥ ꯃꯇꯣꯝꯇ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯂꯝꯃꯤ꯫ ꯎꯖꯥꯎ ꯑꯗꯨꯅ ꯍꯥꯏꯊꯔꯛꯄꯗ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯤꯕ ꯌꯥꯏꯁꯥ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯁꯥꯐꯨ ꯀꯟꯅ ꯎꯖꯥꯎ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯌꯩꯁꯤꯟꯈꯤꯕ ꯑꯗꯨꯗ ꯌꯥꯏꯁꯥ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯅꯨꯡꯖꯥꯎ ꯑꯃꯗ ꯌꯩꯁꯤꯟꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤꯔꯝꯃꯤ꯫ ꯌꯥꯏꯁꯥ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯂꯩꯕꯥꯛ ꯂꯝꯗꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯂꯝꯗꯝ ꯑꯃꯈꯛ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯂꯩꯃ ꯁꯤꯖꯅꯨꯡꯊꯤꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯍꯨꯝ ꯑꯗꯨꯁꯨ ꯅꯣꯡꯂꯩꯕꯥꯛ ꯂꯝꯗꯝꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯇꯦꯛꯇ ꯀꯥꯏꯗ ꯂꯩꯕ ꯉꯝꯖꯔꯦ꯫ ꯀꯅꯥꯅꯁꯨ ꯅꯣꯡꯂꯩꯕꯥꯛ ꯂꯝꯗꯝ ꯑꯗꯨꯗ ꯍꯦꯟꯖꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯂꯩꯃ ꯁꯤꯖꯅꯨꯡꯊꯤꯜꯒ ꯑꯊꯧꯕꯒꯁꯨ ꯃꯁꯥ ꯃꯁꯥ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤ ꯂꯤꯄꯨꯟ ꯁꯦꯝꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯂꯩꯃ ꯁꯤꯖꯅꯨꯡꯊꯤꯜꯒ ꯑꯊꯧꯕꯒꯁꯨ ꯃꯁꯥ ꯃꯁꯥ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤ ꯂꯤꯄꯨꯟ ꯁꯦꯝꯈꯤꯔꯝꯃꯤ꯫